back to another video. So ngasigi videos tadi ay daw reading se mayam na khwaidagi hena request tawbirakpa haidi hoi atai mayama ex ki career gi mayama su request tawbire ko adui targa su adu mayam dagi khwaidagi hena request tawbirakpa hairagadi crush ki reading se yone ba ko ado crush ki reading se ay mamang da su tawdi tawjakre ba hanjan taw khrabane ba ko adui targa su mayam na dum request tawbirakpa dina mayam gi request fulfill tawna bagi damakta ngasi amu crush ki reading se tawdoini aduga matang adum ex ki career gi dagi based on your day of your birth haidi adum isagi pokpa numit ki matungina tawba aduguma reading mayam do matang adum tawjara age aido sidagi di khara su free oirni haidi exam so that 14 da loidore ba ko adu 14 da loire matung da di adum free oidam ni na videos de yari gai consistent oina ba adum hotna jar age. And then one more thing, Smina tarot ki videos se dum consecutively thagal ani boko haidi laptop bida dum thaga pangam na bo hotna age ba exam loi badai di aduga marakta dum agi personal blog kumba koi ba chat pa khot pa adugum balai dana ko adugum basu dum memory oina ba thaga charake adu mayam na dum support to bio aduga ai ka channel ase bu grow to buda mayam na help to bio aduga hen interesting about reading mayam su puthok pangam na boko aduga ngasigi reading sisu general reading oibanina yam ka hena personality resonate tork tabusu yai boko aduna personal reading tawbining basingna igi Instagram link to igi description box ta hapchar mage do changaga isa isa gidum personal so adum book tawbi ba yani hoi si mga ira tay haninga lai tre duga ngasi crush ki reading tawraga atai ex and all dugum bagi reading tawrakte na mayam no waro bigano ai mathang tap na dum hana su tawdi taw khrabar reading aktani du targa su tap na dum thaga haidi amamam thagalang na ba hotna jage boka aduga hoi ka shu thoidok pa haningai leite hawra stay video stay. So pile A can be ba ichilanaw singi crush ki ba reading se tawdani ko da han bada se blue idol figure or pile A se tarot deck se choose to be bagay do the sige reading se mamang da tawkhiba da maina hyphet similar oina isagi crush to na isagi damagta kay khali adagi ma sa third person gumba laibra or mogi current thoughts to kay no adagi isana approach to bana phabra tawda bana phabra relationship laiba ya bagi chances laibra sigumba singse card china vision pirakadoi ne baka ado first of all akhoi card cha hana draw tawrase. So sidagi energy card among pick tawjage ko compatibility gi damagta have faith in your dreams ko as card ka diamna chanaba fazaba card am thole ko ado si singse layaba matungda si energy card chimaga thole ko so energy card ani sina nakanda thamkhraga sige khoina pick tawriba tarot card sing sina kai leike habado yengase ko Justice, the Tower, King of Pentacles, and then Page of Wands ko. So pile A gidamagta crush ki reading sige damagta sige card singje pick tawre ado card singje ai phajana kai hai no haibado interpret tawjar age ko. So first of all sige card ani shina isagi crush sige ba current thoughts and feelings ki maram the vision pirakadoi ne ko ada isa ge crush se hauji se yamna like relationship kumbada kwa yamna justice kumba desire to ba haidi relationship se moi se isa ge crush se hauji se third person gumba haidi masana khangna ba or masana khanjaba mi gumba adum leibagi mong matau khara ui ba kwa adubum isa ge crush to na khanjari ba mi haidi ma ge relationship leiba mi ma natraga na ma na khanjari ba mi do adugi mi do kitang kai haini like toxic chat pa haigadra or mamonda kitang nungai taba behavior ulakpa aduguma na maram oraga ma se magi
ꯂꯩꯖꯔꯤꯕ ꯄꯔꯁꯟꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯄ or ꯃꯥꯅ ꯈꯟꯖꯔꯤꯕ ꯃꯤꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯄꯒꯤ ꯃꯃꯤ ꯎꯏꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ relationship ꯀꯨꯝꯕꯁꯦ ꯀꯌꯥ desire ꯇꯧꯗꯕ ꯃꯁꯥꯁꯦ peaceful ꯑꯣꯏꯅ ꯂꯩꯅꯤꯡꯕ ꯑꯗꯨꯒ relationship ꯑꯃ ꯂꯩ ꯇꯥꯔꯒꯁꯨ ꯃꯥꯅ ꯄꯤꯕ effortꯇꯣ ꯆꯞ ꯃꯥꯟꯅꯅ return ꯇꯧꯔꯛꯀꯗꯕ ꯃꯤ ꯑꯃꯒ relationship ꯂꯩꯅꯤꯡꯕ ꯑꯗꯨꯃꯥꯏꯅ feel ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ crushꯁꯦ some drastical changes ꯈꯔꯁꯨ go through ꯇꯧꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ mostly relationship ꯀꯨꯝꯕ or personal issue ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯥꯗꯣ ꯃꯥꯒꯤ family ꯒꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ lifeꯇ some sort of personal problem ꯈꯔ ꯂꯥꯛꯄꯗꯒꯤ lifeꯇ changes ꯈꯔ go through ꯇꯧꯔꯤꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯦ relationship ꯑꯃꯗ ꯂꯩꯔꯒ ꯃꯥꯒꯤ relationshipꯇꯣ ꯌꯥꯝꯅ toxic ꯆꯠꯄꯒꯨꯝꯕ or yamna problematic oibagumba ko adugumba mostly connection and relation romdadi lakadoinebako aduna adugumba leibadagi or relationship to mana yamna pamaktabagumba or relationship to toxic chalakbagumba or mana khanjaba haidi isagi crush na khanjaba migumuna moigi effort to return tawtaba or moi ikaibagumba pirambagumba adumaina any situation oibi yaibako adugumba kitang isa masaje relationship ko madalay ningdaba or relationship ko madai kitang lapthorakpa or moina khanjaba mi dagi kitang lapthorakpa adugumbagi go through situation khara go through tawbagi mong ma taw uiba awna hauji se moise some sort of changes khara go through tawbanina hauji makai na relationship ko base kaya lainingba or relationship ko mada kaya interested oiba adugumba makti phaude adu mak oiragasu moina relationship ama laitaragadi moigi effort che phajna return tawbirakpa moigi damakta phajna khanbiba moiba deserve tawba mi ama pamebako aduna kai haini hauji maki oina relationship ko mase desire tawdragasu relationship leragadi equal effort legadaba mafamda leige habagi thoughts ko mado leiyebako ado sigi maraktagi ai card amtanga draw tawjage hadi sina magi current thoughts and feelings leraga isagi crush to na isagi namakta kai khange habado ko adugumbagi maramda card amtanga draw tawjage ko Sida the magician hariba card reverse the thole ebako so sige card sigi matung in the situation je or scenario se ani thokna thokpa yaye haidi isagi crush sina ko isaga sak khangna ba haidi isagi crush siga sak khangna ba isana friend gumbada or isana adum already hanadagi sakhang mai khangna ba mi imda crush thamoi targadi adugi crush na isaje kitang manipulative oina uba or kitang chance ngai ba oina ubagi mong da lawebako aduna moina isana maonda crush thammi or crush kumba thamma mali haibagi wakhalon se kharadi khangma male ba ko adu taragasu sure oida bado ko masada aduduga hauji ma masagi personal problem or relationship problem lairagasu mana isabodi kaya desire tawdaba isaga di relationship ama laige haibagi wakhal khandaba ko aduga isaga hana sak khangna ba mi oiragasu relationship se magi relationship phanyamna phatragasu isaga di relationship laige haina di khandaba ko adugumba khara fawa male aduga on the other hand isaga sak khangnadaba mi mo oitaragadi ko haidi isana dum one sided oina khanjaba crush na di isabu sak khangdaba mi oragadi isage oiba feelings se mana kemta khangba leite ma masage oiba on kai haini mindset amada leizari aduga isana magi damakta khali or isaje exist we have se mana kaya ga hena khangdaba adum like life da kai haini lambi do pundriba haitare ko aduna maram oraga mana kya ka haina khangdaba adagi isagi damakta kaishu thodopa wakhalu ma leitaba adugumagi mong da uyiba ko ado sigi card home samtanga fazana kai haini haijarake madudi kai no hamatamda pal e khanbiri basing se isagi crush se hauji se some sort of changes khara go through tawri relationship ki changes oi bi family ki changes oi bi ko dubu changes se kitang negative oi ba change ne ba aduna moi se hauji makoi na relationship ko ma desire tawde relationship se desire tawde haraga su if relationship se leita ragadi phazana effort thadamina ba phazana equally kai haini aman amabu understand tawgada ba aduga mafamda leiningi aduga isagi crush ge isaga sak khangna ba oi taragadi ko isagi crush na isagi damakta kitang negative oina khale haidi isaga relationship lening ba khoning ba aduga kemta phaude kitang negative oi ba we da khalle kai maram gi no di khangde aduga isaga sak khangna daba crush isana one side na khanjaboi taragadi isagi crush na isaje exist wi phaw phasina khangdaba ko adagi hauji makoi na isagi namakta thoidopa wakhal maonda kemta leitaba adugumagi vision khara ui ko kitang negative oina ui haitare ko mathangi card china relationship amagi approach to bana phabra relationship lerakpa yabagi chances leibra habdo sigi card ani shina vision pair ka doine ba ko ado hauji makyo na di yamna athuba da di relationship ama leibagi chances se u deba
ꯑꯊꯨꯕꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯕꯒꯤ ꯆꯥꯟꯁꯦꯁ ꯎꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯁꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯁꯨ ꯗꯤꯖꯥꯌꯔ ꯇꯧꯗꯦ ꯄ꯭ꯂꯁ ꯏꯁꯥꯒꯤꯗꯃꯛꯇ ꯀꯌꯥ ꯈꯟꯕ ꯑꯣꯏꯗꯕꯅꯤꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯔꯤꯂꯦꯁꯟꯁꯤꯞꯃꯛꯀꯤ ꯚꯤꯖꯟꯁꯦ ꯎꯗ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯤ ꯂꯩꯌꯦꯕ ꯑꯗꯣ ꯏꯁꯥꯒꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯂꯩꯔꯛꯄ ꯌꯥꯏꯌꯦꯅ ꯏꯁꯥꯅ ꯀ꯭ꯔꯁꯇꯣ ꯍꯦꯛꯇ ꯑꯣꯏꯔꯣꯏꯗꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯤꯛꯁꯅꯦꯜ ꯀꯦꯔꯦꯛꯇꯔꯁ ꯑꯣꯔ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯑꯆꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯀ꯭ꯔꯁ ꯊꯝꯕ ꯑꯣꯏꯔꯒꯗꯤ ꯆꯥꯟꯁꯦꯁꯇꯣ ꯌꯥꯝ ꯅꯤꯜ ꯑꯣꯏꯔꯅꯤ ꯁꯨꯡꯂꯩ ꯂꯩꯇꯕꯒꯨꯝꯕ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀ꯭ꯔꯁ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯏꯁꯥꯅꯁꯨ ꯍꯦꯟꯅ ꯀꯃꯟ ꯁꯦꯟꯁꯅ ꯈꯪꯕꯤꯔꯝꯃꯅꯤ ꯁꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀ꯭ꯔꯁꯀꯨꯝꯕꯗꯣ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯏꯁꯥꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯔꯁ ꯇꯧꯗꯕ ꯍꯥꯏꯗꯤ ꯏꯁꯥꯒ ꯑꯣꯜꯔꯦꯗꯤ ꯁꯛ ꯈꯪꯅꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯗꯦꯁꯄ꯭ꯔꯦꯠ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯎꯠꯁꯟꯗꯕꯤꯗ ꯖꯁ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯔ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗꯨꯒ ꯍꯥꯟꯅꯗꯒꯤ ꯁꯛ ꯈꯪꯅꯗꯕ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯣꯔ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯁꯛ ꯈꯪꯅꯅꯕ ꯑꯦꯇꯦꯟꯁꯟ ꯈꯔ ꯒ꯭ꯔꯦꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯗꯦꯁꯄ꯭ꯔꯦꯠꯅꯦꯁꯀꯨꯝꯕꯗꯤ ꯎꯠꯇꯕꯀꯣ ꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯞ ꯈꯔ ꯂꯧꯔꯒ ꯇꯞꯅ ꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯔꯁ ꯇꯧꯔꯒ ꯒ꯭ꯔꯤ ꯇꯛꯁꯟꯕ ꯑꯩ ꯅꯪ ꯄꯥꯝꯃꯦ ꯅꯨꯡꯁꯤꯌꯦ ꯀꯥꯏꯅ ꯒ꯭ꯔꯤ ꯇꯛꯁꯟꯕ ꯅꯠꯇꯕ ꯇꯞꯅ ꯄ꯭ꯔꯣꯁꯦꯁ ꯅꯥꯏꯅꯀꯣ ꯃꯥꯒꯤꯗꯃꯛꯇ ꯀꯤꯌꯔ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯎꯠꯊꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯄ꯭ꯔꯣꯁꯦꯁ ꯅꯥꯏꯅ ꯆꯠꯂꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯏꯁꯥꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯖꯔꯛꯄ ꯌꯥꯕꯒꯤ ꯚꯤꯖꯟꯁꯦ ꯀꯥꯔꯠꯅꯗꯤ ꯄꯤꯌꯦꯕꯀꯣ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯃꯛ ꯍꯦꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯄꯤꯔꯦ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛꯃꯛ ꯑꯣꯏꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯀ ꯏꯁꯥꯒꯒꯤ ꯀꯩ ꯍꯥꯏꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯕꯤꯜ ꯑꯞ ꯇꯧꯕ ꯌꯥꯕꯒꯤ ꯚꯤꯖꯟꯁꯦ ꯎꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯏꯁꯥꯅ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯄꯨꯗꯤ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯕꯠ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯍꯥꯎ ꯌꯨ ꯂꯥꯏꯛ put down your effort ko haidi isana effort to karamba mongla thadai habadu depend torakani isana yamna desperate oiba relationship yamna gri takpa gumba adu gumba oiragadi relationship ta oithokpa khara wagani ko adu isana fazana pattern nama follow toraga tapna build up to woi taragadi relationship to lairakpa yabagi chances su leidi lei habane ba ko adu ba thuba yamna anakpa matamna di leite kitang di tapkani ko Furthermore, the card ani tholeeba. Have faith in your dreams haibaga a fairy climax approaches haiba amga ko. So sigi card ani shina kari describe tawge ha matamda isagi dreams ko isana isagi crush ta thamjariba dream haidi oithokpa yakadaba crush ta thamba dream gumba ko isana ningjaba gumba se thungba yabagi vision do leirakpanina isana have faith in your dreams haiba advice se pi ne ba ko. Aduga a fairy climax approaches haiba sina kari describe tawge ha matamda isagi hauji crush ka isagi leiriba condition je reading se tarba matungdagi isada kitang hope ama phangba adagi isana crush to the approach tawningbagi wakhal gumba haifet lakpa adugumba khara pharakpadagi ko isada yamna adum wakhal yamna exciting oiba adagi amung pau phawraga hanbiraktradi kaina sum khanjaba adagi yamna cringe oiba yamna mongonda yamna hekta desperate oijaba amung tagadra kaina sum pakhatjaba adugumba khara di haidi yamna isada yamna burning oiba fiery oiba ko adugumba yamna kay haini sparkling oiba energy khara di phawba yabagi vision su pi ba ko aduna matam tapna lauraga isagi crush siga isagi relationship ama build up tawba yabra habadu yengbiro ado general reading oibanina loina makta chumgani habadi leite adubu adum general readings tagi hafe chana ba khara yaragadi dum advice follow tawba yaba tawsanbiro aduga kai leige habado dum matamgi matungina yengase ngasi ganadi pile a gi crush ke reading matang sa relationship thank you for watching. So hey pile B, so sisina pile B can be by chili now singi crush ke by reading tau doini ado ahamada card shana shuffle tarage ko aduga isagi crush together current thoughts adagi mana isagi damagta khanba gumba leibra adagi do magi third person gumba leibra relationship leirpa yabai chance leibra approach to bana phaba tau da mana phabra and then some energies adumai yeng doini ko ado card se leiba sing se dum tholak pa sing se pick taurage card budi khara yame taruk oire ko adu taraga su situation je sum up taraga dum yengna ba sigi tholai ba card khaise dum laurase and then energy card tegi di ani khaktang pick taujage ko pile bi cross compatibility ki energy let your creative imagination fly haiba amaga the silence haiba amaga card ani se energy card oina thole ko so major card singchina kai pige habado yengase kaina justice sibu pile a b ani ma khanjan jan thole isiba two of swords seven of swords reverse the hangman reverse ni ko siswa aduga three of wands
So card singje pick tawba loire si ganishna crush sigi feelings ko aduga crush sina isa ke namukta khanba wakhalon or like current situation digi matungina relate tor ani adagi si hom sina relationship leiba yabra approach to bana phaba tawdaba na phaba sigumba singse describe tor ani ko ado card singse like ay amamam to ina explain tor age duga pile b gi damakta crush ki reading shida kari kari tamamage habado yengse ko hauzik se palbi khanbiriba singsigi crush singje kwa khitang kai haini negativity khara face tawbagi mong do uye haidi moige life sida masana hotna jabana mayam ma hotna jaba kwa aduga phangakpa result sina mahei do yam chana daba haidi mana khanjaru baduga result siga yam chana daba adagi like magi life ta kwa not for relationship ko magi nat tabida kai haini masa na career gumbagi or job gumbagi or any kainoma try tawzakiba or yam kanna hotna zakiba or magi side tagi full dedication da hotna jaba thabak tharam khara da kwa mina kaishu laitabada wa khara ngangaga masada heart tawhanba adagi miwa masha khara taba maral sunglai laitabida miwa masha khara taba kwa aduga mana tawzaruba duga phanga iba result siga onthokna chanagi dreda ko kaina khanjaba masana injustice feel tawba kwa adagi masase dum kitang emotionally unstable oiba moody oiba sigumba kharana drive tawbagi mong do uyiba hauzik se aduga isagi crush singje hauzik isagi crush se haitare kwa hauzik makyoina relationship kyoina yengma matamda relationship ama laibagi mongda third person energy ama phangi kwa auna isagi crush se hauzik relationship ama da lairaga relationship to yamna happy oina di chathariba male relationship kyoina di thoidokpa problem laitaba male ba kwa aduga isagi crush se single oye hai taraga su isana khangdaba mana fazna open oidraga su nungsinaba khangnabagi type di paw phawnaba mi ma dum laiba male ba kwa duna isagi crush se hauzik thabak kumba career kumba gi field da khana chaina ba or miwa maisha ta ba injustice oiba event khara face story tawbadabu relationship kena di ma se relationship ama da dilairaga relationship to di phasna mana pamba line da chatharaga smooth oina chathari bagi mong da uyi ba kwa aduga relationship oina leite haraga sumana khanjaba mana ningjaba mi amaga phasna healthy eba way da tapna build up tawra ibagi mong da uyi ba duna third person gi energy se uba phange kwa this is na two of swords hariba card che thol eba sisina crossroads hariba word che describe tawe ko sigi card sigi matung ina isagi crush siga kwa ani thona describe taw yai haidi isagi crush siga isaga sak khangnaba kwa adagi isana crush thami habase khangba or isaga friend oina loinaraga sak khangnaba mi taragadi isagi crush na isagi namakta su khalamme in the sense that magi relationship se laizaba taraga su isagi crush ga sakhagna ba mi taraga di ko isagi crush na isagi damakta khara khalamme haidi ma relationship lai taraga su dum isagi damakta feelings khara dum phauba or adum like attraction khara dum phauba adubu ma relationship laibani na kai haini hekta phongdokna badi yada bana maram oiraga rules khara na bound taraga magi relationship se happy and satisfied on the lairi hai takpa ko tawbatabu isagi damakta su khra khra di khanbagi mong dadi uiba aduga ma se decision lobong khangdaba adagi mina kai hai khigadage mina kai nga khigadage sugumba mayam sina maram oiraga khanbagi damakta ko ma masage ba relationship to oina problem su leitabani na focus to khibagi mong do uiba aduna isagi damakta phanamna khalamba or attraction do leitaraga su hodik su leiramba yai adi taraga su phongdokpa or relationship oina settle tawbagi courage to di mong da leite ba ko nakana maram da isagi crush isaga sak khangnadaba pura random stranger ma isana tang khanjaba isana one sided na khanjaba oitaragadi isagi crush na isagi namakta thoidokpa khangba gumba leite aduga isana approach kumba taw taraga su kwa hauji maki oina di approach kumba du su appreciate tarapagi chances leite maram di master relationship sida happy and settle oina leiriba auna isana hauji approach tawge khotke haraga su approach tawba matam chadri aduna hauji ki oina di like mana isagi namakta thoidokna khanba su leite if sak daba oitaragadi kwa aduga thonongna khanba su leite aduga hauji approach torba matamda fazna reciprocate toroi fazna response piro oi kai haini like hotna bada mahei charoi daba do oi ba hauji ki oina di matang matam cha de hai tare ko hauji current situation ji gi oina de so sida amu kai haini isagi oiba approach to bana phabra tawdabana phabra adagi relationship leiba yabagi chances leibra khotpa sigumbagi maramda vision pirakadoine bako ada first of all hauji kyoina isagi crush siga isaga
communicationꯒꯨꯝꯕꯁꯦ ꯈꯔ ꯋꯥꯠꯂꯦꯕ ꯍꯥꯏꯗꯤ already ꯁꯛ ꯈꯪꯅꯕ ꯑꯣꯏꯔꯒꯁꯨ ꯐꯖꯅ ꯄꯥꯎꯒꯨꯝꯕ ꯐꯥꯎꯅꯗꯕ ꯀꯣ ꯑꯗꯨꯒ ꯁꯛ ꯈꯪꯅꯗꯕ ꯑꯣꯏꯔꯒꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠꯁꯦ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯂꯦꯚꯦꯜꯁꯦ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯁꯣ ꯏꯁꯥꯅ already ꯁꯛ ꯈꯪꯅꯕ ꯑꯣꯏꯇꯥꯔꯒꯗꯤ मासे रिलेशनशिप लेरगसु अदुम ngaige kaina khanbi boy taragadi communication je adum nungtigi mak natragasu yarigai yam ka hena gap leitanaba isabu adum constantly remind tawnaba gi damakta adum communicate tawbiyu aduga chance phangapa matamda isagi chance ama lakpa ngaina bagi damakta ko aduga already hanadagi communication sungai leitaba sakhanga daba oitaragadi haudik chance to yam nemi response kuma tarabai chance ka yam nemi haidana ko अदु तारगसु इसाना ट्राई दि तौबियो बा हाइदि कम्युनिकेट तौबा यानबा मीन्स लेब्रा सोशल मीडिया दा ओइरो थ्रू फ्रेंड्स दा ओइरो क्वा ट्राई दि तौबियो बा मरमदि हु नोस मिरेकल्स मे हैपन गो दुगा दुम दाव याबसु याइना ट्रा दुना यारिगै अदुम ट्राई गुमबदि तौबियो इफ इसाना जेन्युइनली केयर तौजबा इसाना जेन्युइनली खंजबा ओइ तारगदि को अदुम ट्राई गुमबदि तौबिबा कशु काइदे ना हायबा और मतंग मतम चाबा ngaige hergसु याइ बट अदुम ट्राई तौबिरसु काइबदि काइदे हैबनेबा को हलकपा हलकतब दुना नाकना मरमदा लेख्रगा अदुगा इसागी रिलेशनशिप से क्रश सिगा को हौजी हौजिक मक्की ओइनादि ओइथोकपगी चांसेस से लैते मरमदि सक खंगनाबबु ओइरो खंगनादबबु ओइरो मासे रिलेशनशिप अमदा लैबगी ममीदो उरिबनिना हौजी हौजिक मक्की ओइनादि रिलेशनशिप से लैरकपगी चांसेस उदे तौबतबु लैरकपदि यायेबा करम कांदा याय हा मतमदा इसाना इसागी प्राइड कुंबा दगी इसागी एफर्ट मतम गिकासे खितंग sacrifice taraga mangonda invest tauba adagi magi damakta care tawi ke kado ulaga ngasai communication ke kado like develop tawna bo hotna ba kwa adagi sana ngasai communicate tawba phangdre haiga su phangakna bagi damakta try tawba adugo ma mayam do hotna raga khara effort and investment khara thadaraga ko investment the sense that time gumba effort gumba kwa paisa nung sagi investment natte kwa adumaina mabu impress tawna na ba haidi dum magi damakta care tawi khotli habdo khangana ba or isabu constantly remind tawna na ba ngasai sak khangna bo ergadi mana su khara dikhalaga courage leite na haidana ko aduna isagi chance ama ngai bi haidana sak khangna da bo ergasu try tawsan badadi ke su kaide matam lakpa yai na haibani na ko isana dum khara effort hada biraga relationship ama hauji hauji mak khudak ki oina leitraga su like chance lakpada leiba फंगनबगीदमक्ता दुम ट्राई तौबीबा केशु काइदेना हायेबा अदुगा रिलेशनशिप से लैरकबा याबगी विजन उइबा इफ इसागे क्रश से ngасai पाल एदा सो हाइजेकिबा दुमाइना सेलिब्रिटी गुम्बा याम पॉपुलर ओइबा पर्सन और फिक्शनल कैरेक्टर्स गुम्बा अदुगुम्बा नतबा खितंग इसाना ओइथोकबा याय हाइना रिलायबल ओइना खंजबा क्रश गुम्बा अदुगुम्बा क्रश तदी लाइक इसाना ngасai hotnaba mani chance ngai ba adu myam do matang matam chaba isagi lucky matungina relationship se lairakpa yabagi chances ti lai adubu relationship lair amatung de isagi naknaba maruk mapang gumba relatives gumba na yamna krak krak yengshan ba gumba or relationship se lai taraga su phasna smooth oina chatpa ngamdana bagi damakta isagi khangna chana ba mina di oidoni ko se stranger na di oiroi isada kalak khamban ba khangna chana ba du kalak khamban ba mi maruk mapang oi bia relatives oi bia adu gumba kharana relationship se chagat chagat ngangjal laga thugaina ba hotna ba gumba or relationship se phasna chatana ba phatta ba wa me ama tamsin khochin ba gumba adu gumba negative impact khara lakpa yai ba ko aduna yarigai low key oina yarigai mingonda ka hena phongdok tabida lainana ba hotna biyo ba if relationship laik targa su ko hoi open relationship lai harga su mingonda yam ka hena show off tawda ba do adu gumba do oi biyo ba ko if lairak targa di relationship lai ba bagi chances se lai di lai bani na ko adubu hekta lai gani habane te chances lai habane du nei sagi hotna ba mani timing chana ba adu gumba lak gumba da su khar depend tarni hauji makyo na thu ba di lai te ko अदुगा एनर्जी कार्ड चनी थोले फ्लाइट हाइबांगा साइलेंस हाइबांगा सो साइलेंस हाइबा कार्ड सिगे मतुगिन हौजी हौजी मक्की ओइना दि यामना इसाइथना तुमिनना लैबा मतम गाइबसिना बुदि बेस्ट डिसीजन ओएबको अदुना ngसागी होय इसागा क्रशिगा खंगना बोरगदी इसा लैरी हाइबगी कांस्टेंट रिमाइंडर को अदुगुम्बा खरा अदुम ओकेजनली पाव फाउदना खोतना अदुम होतना बिया अदुगा इसागा सक्सुकं खंगदबा ओइतारगदी अदुम चांस गाइबा मतम गाइबाना बुदि फै हाइदि अप्रोच ता तौसनबै मुहुता डेस्परेट ओइबै ता अप्रोच ता तौसनबै मुहुता चांस गाइबा मतम गाइबाना बुदि फैबको अदुबो मतम दो करम काना लागतोइनो दि खंगदमिना हानदगी अदुम अप्रोच तौसलसु काइसु बुदि काइदेबा अदु तारगसु हौजि हौजि कयनदि साइलेंस ता लेबसना दि हेनदि फैना दि हायेबको अदुगा
let your creative imagination fly ꯍꯥꯏꯔꯤꯕꯁꯤꯒꯤ energy cardꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ imagination ꯗ ꯈꯟꯖꯔꯤꯕ ꯏꯁꯥꯒꯤ crush ꯀ ꯏꯁꯥꯒꯤ ꯑꯣꯏꯕ scenario ꯁꯥꯒꯠꯆꯔꯤꯕꯁꯤꯡꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯁꯥꯒꯠꯄꯤꯌꯨ ꯃꯔꯝꯗꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ chances ꯁꯨ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ chances ꯂꯩꯌꯦꯅ ꯍꯦꯛꯇ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ chances ꯇꯨꯗꯤ ꯂꯩꯔꯤꯕꯅꯤꯅ try ꯇꯧꯕꯗꯤ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ imagination ꯗꯤ ꯑꯗꯨꯝ ꯁꯥꯒꯠꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ advice ꯁꯦ ꯀꯥꯔꯗꯅ ꯄꯤꯔꯤꯅꯦꯕꯀꯣ so pile Bꯒꯤꯁꯨ crush ꯀꯤ ꯑꯣꯏꯕ reading ꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗꯒꯤ ꯑꯗꯨꯝ general reading ꯑꯣꯏꯕꯅꯤꯅ ꯂꯧꯕ ꯌꯥꯕ advice ꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪꯒꯤ reading ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ so ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ thank you for watching my video stay tuned for more bye bye